ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯊꯣꯏ ꯀꯤꯆꯟꯗ ꯆꯪꯉꯛꯄꯅꯤ ꯃꯕꯣꯛ ꯕꯤꯅꯥ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯣ ꯏꯟꯗꯣꯝꯆꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯦ꯫ ꯌꯥꯍꯧꯗꯤ ꯐꯖꯩꯌꯦ ꯏꯟꯗꯣꯝꯆꯥꯁꯤꯁꯨ꯫ ꯑꯩꯁꯦ ꯊꯦꯡꯉꯦꯅ ꯂꯩꯕꯅꯤ ꯃꯥꯅ ꯍꯦꯟꯖꯜꯂꯦ꯫ ꯊꯦꯡꯅ ꯇꯨꯝꯕꯗꯨꯗ ꯇꯧꯔꯤꯅꯤ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯊꯣꯏ? 7 ꯍꯦꯜꯂꯧꯔꯦ꯫ ꯕꯤꯗꯨꯁꯨ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯊꯣꯏ ꯅꯗꯣꯝꯆꯥꯗ ꯍꯧꯒꯠꯂꯣ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ꯫ ꯑꯩ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩ꯫ ꯍꯣꯏ ꯄꯨꯄꯨꯆꯥ꯫ ꯑꯊꯣꯏ ꯃꯗꯣꯝꯆꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥ ꯍꯧꯒꯠꯂꯣ, ꯄꯨꯄꯨꯆꯥꯅ ꯀꯧꯔꯤꯌꯦ꯫ ꯏꯟꯗꯣꯝꯆꯥ꯫ ꯂꯤꯡꯖꯦꯜ ꯃꯁꯥꯗꯨ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯂꯦꯡꯉꯛꯏ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯊꯣꯏ? 7:30 ꯇꯥꯗꯧꯔꯦ, ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯒꯦ꯫ ꯀꯅꯥꯅꯅꯣ ꯑꯩ ꯀꯧꯋꯦ ꯍꯥꯏꯕꯣ? ꯄꯨꯄꯨꯆꯥꯅ꯫ ꯑꯁ ꯇꯜꯂꯦꯍꯦ, ꯀꯩ ꯑꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯅꯣ? ꯑꯗꯨꯗꯤ ꯆꯠꯂꯒ ꯍꯪꯕꯤꯒꯗ꯭ꯔꯥ? ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯕꯗꯣ꯫ ꯋꯥꯉꯥꯡꯁꯦ ꯀꯌꯥꯗ ꯍꯥꯎꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯌꯦ ꯑꯣꯏꯕ꯫ ꯑꯊꯣꯏꯅ ꯀꯥꯡꯈꯜꯒꯗꯣ ꯍꯧꯒꯠꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯤ ꯄꯨꯄꯨꯆꯥꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯣ, ꯀꯧꯕꯒ ꯂꯥꯛꯇꯦꯅ꯫ ꯍꯣꯏꯍꯦ, ꯉꯥꯡꯉꯤꯍꯦ ꯀꯩꯅꯣ꯫ ꯂꯤꯡꯖꯦꯜꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯁꯤꯟꯕꯅꯦ, ꯐꯩꯖꯨꯞꯇꯨꯁꯨ ꯊꯨꯞꯆꯤꯟꯕꯤꯔꯝꯃꯣ ꯑꯊꯣꯏ꯫ ꯐꯅꯤ ꯐꯅꯤ, ꯏꯟꯗꯣꯝꯆꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ꯫ ꯏꯆꯥꯇꯅꯤꯍꯦ꯫ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏꯕ? ꯍꯣꯏꯅꯦ, ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ? ꯍꯥꯎꯇ꯭ꯔꯦ꯫ ꯆꯤꯟꯁꯦꯀꯣ ꯑꯋꯥꯏ ꯑꯈꯨꯝꯗꯤ ꯍꯩꯈ꯭ꯔꯕ꯫ ꯅꯪ ꯂꯣꯏꯔꯒ ꯀꯨꯝꯃꯛꯑꯣꯀꯣ꯫ ꯐꯅꯤ ꯃꯦꯗꯥꯝ꯫ ꯂꯤꯡꯖꯦꯜ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯇꯨꯝꯕ ꯑꯣꯛꯇ꯭ꯔꯤꯕꯣ? ꯌꯥꯔꯦ ꯉꯁꯤꯗꯤ꯫ ꯀꯩ ꯍꯥꯏꯒꯦ ꯕꯕꯥꯅ ꯀꯧꯋꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯁꯨꯝ ꯍꯥꯏꯗꯦꯗ, ꯑꯝꯇ ꯌꯦꯡꯖꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯥꯁꯦ ꯎꯖꯒꯦꯕ ꯐꯪꯗ꯭ꯔꯦꯅꯦ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯕꯕꯥ ꯍꯥꯏꯗꯧ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ? ꯀꯅꯥꯗ ꯀꯔꯤ ꯊꯤꯜꯂꯨꯆꯣꯒꯦ? ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯕꯤꯅꯥꯒ ꯚꯤꯗꯨꯒꯗꯨ ꯏꯁꯤ ꯁꯤꯈꯩ ꯅꯣꯛꯆꯩ꯫ ꯑꯆꯨꯝꯕ ꯋꯥꯐꯝꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯤꯡꯖꯦꯜꯅ ꯒꯥꯔꯤ ꯊꯧꯕ ꯍꯦꯛ ꯍꯩꯈꯤꯕꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯆꯦꯟꯕꯁꯤ ꯃꯥꯅ ꯇꯧꯔꯕꯅꯤ꯫ ꯃꯤꯁꯨ ꯋꯥꯠꯄꯒ ꯑꯗꯒꯤ ꯑꯃꯨꯛ ꯚꯤꯗꯨꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯥꯏꯗꯣꯛꯄ ꯁꯪꯗꯕꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯕꯕꯥ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣꯕ? ꯏꯍꯦ ꯆꯠꯂꯣ ꯍꯥꯏꯗꯦꯅꯦ, ꯋꯥ ꯇꯥꯅꯁꯦ ꯍꯥꯏꯕꯅꯤ꯫ ꯀꯩ ꯋꯥꯅꯣ? ꯅꯪꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯔꯁꯤꯔꯥꯅ ꯅꯃꯥꯒ ꯈꯟꯅꯔꯝꯃꯤꯅꯤ꯫ ꯀꯩ ꯒꯥꯔꯤ ꯂꯩꯗꯣꯏꯕ? ꯑꯗꯨꯗꯤ ꯅꯪꯅ ꯈꯜꯂꯣꯗꯅ, ꯀꯔꯝꯕ ꯄꯥꯝꯒꯦꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯐꯦꯁꯤꯅꯣ ꯂꯩꯁꯦ ꯕꯕꯥ꯫ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯗꯨꯅ? ꯑꯁ ꯄꯦꯜꯂꯕꯅꯤ꯫ ꯑꯊꯣꯏꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯋꯥꯔꯤꯗꯣ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ ꯕ꯭ꯂꯨ ꯀꯂꯔꯗ ꯇꯧꯋꯣ, ꯑꯗꯨꯅ ꯐꯖꯕꯅꯤ꯫ ꯔꯦꯗ ꯂꯩꯗꯣꯏꯁꯦ? ꯕ꯭ꯂꯨꯅ ꯍꯦꯟꯅ ꯐꯖꯕꯅꯤꯅꯦ꯫ ꯕꯤꯅꯥꯅ ꯃꯔꯛ ꯊꯠꯅ, ꯑꯕꯦꯝ ꯑꯉꯥꯡꯕꯗꯤ ꯇꯧꯅꯨ, ꯅꯪꯒ ꯄꯛꯅꯗꯦ꯫ ꯇꯜꯂꯤꯉꯣ, ꯃꯤꯅ ꯑꯉꯥꯡꯕ ꯄꯥꯝꯃꯦ ꯍꯥꯏꯔꯒ꯫ ꯐꯠꯇꯦꯀꯣ, ꯑꯉꯥꯡꯕꯗꯤ ꯇꯧꯒꯨꯝꯁꯤ꯫ ꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯣꯍꯣ ꯈꯟꯅꯔꯣ, ꯑꯗꯨꯒꯅꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯩꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯅꯪꯗꯤ MU ꯆꯠꯀꯗꯣꯏꯔꯣ? ꯆꯠꯇꯣꯏꯅꯤ ꯕꯕꯥ, ꯑꯊꯣꯏꯅ ꯊꯤꯟꯕꯤꯅꯤ ꯍꯥꯏꯕꯅꯦ꯫ ꯀꯣ ꯑꯊꯣꯏ? ꯃꯥꯅꯤꯅꯦ꯫ ꯑꯩꯒꯤ ꯒꯥꯔꯤ ꯂꯩꯔꯀꯥꯟꯗ ꯊꯧꯍꯟꯖꯔꯣꯏꯀꯣ? ꯁꯨꯡꯊꯧ ꯍꯦꯛ ꯊꯧꯕꯤꯔꯣꯏꯅ꯫ ꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ꯫ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯊꯣꯏ ꯅꯪ ꯆꯠꯄꯗ ꯑꯩ ꯗꯤꯄꯥꯔꯠꯃꯦꯟ ꯐꯥꯎ ꯊꯥꯗꯔꯝꯕꯗ ꯁꯤꯔꯗ꯭ꯔꯣ? ꯕꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯔꯥꯏꯅ ꯊꯤꯟꯖꯅꯤꯅꯤ ꯅꯪꯕꯣ, ꯇꯥꯅꯤꯡꯗꯦ ꯂꯥꯎꯒꯅꯨꯅꯦ꯫ ꯆꯠꯂꯣ, ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯉꯨꯔꯣ꯫ ꯕꯕꯥ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯀꯧꯔꯛꯀꯦ, 2,200ꯗ ꯄꯤꯌꯨ꯫ ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ? ꯂꯥꯏꯔꯤꯛꯁꯨ ꯌꯦꯡꯒꯦ, ꯈꯣꯔꯁꯥꯁꯨ ꯑꯣꯏꯅꯕ꯫ ꯍꯣꯏ ꯆꯠꯂꯣ, ꯅꯊꯧꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯂꯤꯡꯖꯦꯜꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯅꯥꯒ ꯚꯤꯗꯨꯒꯁꯨ ꯏꯃꯨꯡꯒꯤ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯍꯧꯔꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯐꯣꯟꯗꯨ ꯌꯦꯡꯉꯨꯏ꯫ ꯍꯦꯟꯊꯣꯏꯕꯒꯤ ꯃꯦꯁꯦꯖ ꯀꯣꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯋꯤꯁ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕꯗꯨꯗ ꯉꯔꯥꯡꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯉꯒ ꯂꯩꯕꯒ ꯑꯊꯣꯝꯅꯈ꯭ꯔꯦ꯫ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯊꯝꯖꯤꯜꯂꯗꯨꯅ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯌꯔꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯊꯩ꯫
ꯃꯁꯥꯅ ꯃꯊꯪ ꯃꯅꯥꯎ ꯂꯣꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯉꯥꯡꯕ ꯃꯆꯨꯅ ꯀꯚꯔ ꯄꯥꯜꯂꯤꯕ ꯅꯣꯠꯕꯨꯛꯇꯨ ꯎꯔꯗꯨꯅ ꯂꯧꯊꯣꯛꯂꯒ ꯆꯤꯌꯔꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯗꯨꯅ ꯅꯣꯠꯕꯨꯛ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯍꯧꯏ꯫ ꯏꯍꯥꯟ ꯍꯥꯟꯕ ꯂꯃꯥꯏꯗꯨꯗ ꯄꯦꯄꯔ 104ꯗ ꯌꯥꯎꯕ ꯆꯦꯞꯇꯔꯁ ꯀꯟꯇꯦꯟꯠꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯏꯊꯣꯛꯑꯝꯃꯤ꯫ ꯃꯊꯪ ꯂꯃꯥꯏꯗꯒꯤ ꯆꯦꯞꯇꯔꯁꯤꯡꯗꯨꯒꯤ ꯅꯣꯠꯁ ꯃꯆꯥ ꯈꯥꯏꯅ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯏꯊꯣꯛꯑꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯑꯁ, ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯃꯆꯥ ꯈꯥꯏꯅ ꯁꯦꯝꯃꯦ, ꯄꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯤ ꯁꯤꯗꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯍꯧꯒꯠꯂꯛꯇꯨꯅ MU ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯊꯣꯏ ꯃꯗꯣꯝꯆꯥꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯇꯝꯅ ꯆꯪꯉꯛꯏ꯫ ꯅꯥꯀꯜꯗꯒꯤ ꯋꯥꯉꯝꯅ, "ꯀꯩꯅꯣ, ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯕꯣ? ꯌꯥꯝ ꯁꯣꯟꯅ ꯆꯠꯂꯤꯁꯤꯕꯣ?" ꯂꯤꯡꯖꯦꯜ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯗꯥ ꯋꯥꯉꯝ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯌꯥꯝ ꯇꯨꯛꯊꯅ ꯆꯠꯂꯝꯃꯤꯁꯦ? "ꯀꯩꯁꯨ ꯇꯧꯗꯤꯌꯦ." "ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ?" "ꯏꯔꯣꯜꯂꯦ, ꯗꯥ ꯋꯥꯉꯝꯗꯤ?" "ꯎꯇꯤ ꯇꯧꯔꯦ ꯉꯁꯤꯗꯤ." "ꯑꯁ, ꯎꯏꯕ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯗꯤ." "ꯎꯏꯕꯒ ꯁꯪꯉꯣꯏꯗꯧꯔꯤ ꯊꯕꯛ ꯃꯌꯥꯝꯁꯦ." "ꯉꯥꯏꯈꯣꯀꯣ." ꯁꯤ ꯍꯥꯏꯔꯒ ꯕꯦꯒꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦ ꯑꯃ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ "ꯁꯦ ꯄꯥꯏꯈ꯭ꯔꯣ, ꯄ꯭ꯔꯣꯖꯦꯛꯀꯤꯗꯨꯅꯤ. ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯁꯤꯜꯂꯣ, ꯅꯈꯣꯏꯁꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ." "ꯍꯣꯏ ꯗꯥ ꯋꯥꯉꯝ, ꯑꯗꯣ ꯗꯗꯥꯒꯤ ꯅꯣꯠꯁꯇꯣ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤꯉꯣ. ꯀꯃꯥꯏ ꯁꯦꯝꯃꯤꯅꯣ ꯈꯤꯇ ꯇꯥꯛꯄꯤꯌꯣ." "ꯈꯪꯗꯦꯗ, ꯄꯪꯁꯦꯝ ꯁꯦꯝꯈꯤꯕꯅꯤ." ꯇꯥꯛꯊꯣꯛꯅꯤꯡꯗ꯭ꯔꯤꯔꯣ ꯗꯥ ꯋꯥꯉꯝ?" ꯅꯠꯇꯤꯌꯦ. ꯍꯣꯏ, ꯌꯦꯡꯉꯁꯤ, ꯇꯥꯛꯄ ꯍꯩꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ." ꯋꯥꯉꯝꯒꯤ ꯃꯇꯧꯗꯨꯗ ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯌꯥꯝ ꯏꯪꯅ ꯅꯣꯛꯏ꯫ ꯆꯤꯟꯕꯥꯜꯗꯣ ꯆꯤꯡꯇꯛ ꯇꯧꯅ ꯌꯥ ꯑꯄꯣꯕꯗꯨ ꯈꯖꯤꯛꯇꯪꯒ ꯎꯠꯂꯒ ꯅꯣꯛꯄꯤ ꯃꯤꯅꯣꯛ ꯑꯗꯨꯅꯤ꯫ ꯀꯗꯣꯝꯗꯒꯤ ꯍꯨꯝꯂꯛꯈꯤꯕ ꯅꯨꯡꯁꯤ ꯏꯍꯨꯜꯅꯣ ꯈꯪꯗꯦ, ꯋꯥꯉꯝ ꯂꯤꯡꯖꯦꯜꯒꯤ ꯃꯤꯅꯣꯛꯇꯨꯗ ꯉꯥꯎꯈ꯭ꯔꯦ꯫ ꯊꯃꯣꯏ ꯃꯥꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯆꯔꯥꯡꯅꯔꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯨ ꯀꯔꯝ ꯍꯥꯏꯅ ꯊꯦꯝꯂꯁꯤꯒꯦ? ꯅꯨꯡꯁꯤ ꯏꯔꯤꯛ ꯈꯤꯛꯂꯗꯨꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯕꯨ ꯀꯥꯏꯍꯧꯔꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯔꯥꯡ ꯃꯥꯗꯤ ꯃꯄꯨ ꯄꯥꯜꯂꯝꯒꯗ꯭ꯔꯥ ꯀꯤꯖꯩꯗꯣ꯫ ꯈꯣꯏꯃꯨ ꯑꯣꯏꯅ ꯁꯥꯐꯣꯡꯂꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯀꯥꯗ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯔꯨꯔꯒꯦ ꯍꯥꯏꯔꯕꯁꯨ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯖꯗꯦ꯫ ꯅꯤꯡꯉꯥꯏ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯋꯥꯉꯝ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯪꯊꯝꯊꯥꯒꯤ ꯏꯪꯇꯛ ꯇꯧꯕ ꯃꯇꯝꯗꯨꯗ ꯀꯗꯣꯝꯗꯒꯤ ꯍꯨꯃꯥꯡ ꯏꯔꯤꯛꯅꯣ ꯀꯥꯔꯛꯂꯤꯕ? ꯃꯆꯤꯟꯗ ꯈꯪꯍꯥꯏ ꯍꯥꯏꯗꯣꯛꯈꯤ꯫ "ꯍꯨꯃꯥꯡ ꯁꯧꯋꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯪꯗ꯭ꯔꯣꯗꯥ?" "ꯏꯪꯉꯦ ꯍꯥꯏꯔꯒ ꯑꯩꯗꯤ." "ꯈꯪꯗꯦ, ꯍꯨꯃꯥꯡ ꯁꯧꯒꯠꯂꯦ." "ꯗꯥꯁꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗꯩ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯁꯦ?" "ꯑꯧ." "ꯅꯨꯡꯇꯤꯒꯤ ꯆꯪꯕ꯭ꯔꯣ ꯍꯥꯏꯁꯦ?" "ꯍꯣꯏ, 9:30 ꯁ꯭ꯋꯥꯏꯗ ꯍꯦꯛ ꯌꯧꯔꯛꯏ." "ꯑꯁ, ꯑꯩꯁꯨ ꯂꯥꯛꯑꯁꯤꯔ ꯈꯪꯗꯦ, ꯗꯥ ꯋꯥꯉꯝꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯅꯕ." "ꯑꯩ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦ. ꯁꯤꯗ ꯀꯅꯥꯅꯣꯝꯒ ꯄꯥꯃꯤꯟꯅꯔꯗꯤ ꯐꯅꯤ." ꯍꯨꯃꯥꯡ ꯁꯧꯕ ꯍꯦꯟꯒꯠꯂꯛꯏ ꯋꯥꯉꯝ꯫ ꯂꯤꯠꯂꯝꯂꯤꯕ ꯖꯤꯞꯄꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯗꯥꯡꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥ ꯉꯥꯛꯇ, ꯀꯃꯥꯏꯅꯁꯨ ꯂꯥꯎꯔꯣꯏꯗꯧꯕꯅꯣ? ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯑꯒꯕꯨ ꯋꯥꯈꯜꯒꯗꯨꯁꯨ ꯉꯥꯏꯍꯥꯛ ꯁꯥꯒꯠꯆꯔꯤ ꯄꯣꯠꯅꯤ꯫ ꯄꯥꯎꯈꯨꯝꯒ ꯈꯨꯝꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯛꯏ꯫ "ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯗꯥ ꯋꯥꯉꯝ?" "ꯍꯥꯏꯗꯦꯗ, ꯌꯥꯏꯌꯦ, ꯄꯥꯃꯤꯟꯅꯁꯦ." "ꯀꯩꯅꯣ ꯗꯥ ꯋꯥꯉꯝ, ꯍꯨꯃꯥꯡꯒ ꯂꯤꯛ ꯀꯥꯏꯗꯨꯕꯣ? ꯌꯥꯝ ꯁꯥꯕꯁꯨ ꯅꯠꯇꯦ. ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯁꯧꯒꯟꯕ꯭ꯔꯣ?" ꯅꯠꯇꯦꯗ, ꯀꯩꯁꯨꯝ ꯇꯧꯗꯦ. ꯌꯥꯅꯤꯌꯦ, ꯂꯥꯛꯑꯣ, ꯄꯥꯃꯤꯟꯅꯁꯦ. ꯇꯥꯟꯅꯁꯦ ꯑꯈꯪꯕ ꯑꯣꯏꯔꯗꯤ, ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ." "ꯍꯣꯏ, ꯑꯗꯨꯗꯤ ꯗꯥ ꯋꯥꯉꯝ, ꯑꯩꯁꯨ ꯀ꯭ꯂꯥꯁ ꯆꯪꯈ꯭ꯔꯒꯦꯀꯣ." "ꯍꯣꯏ." ꯂꯤꯡꯖꯦꯜ ꯀ꯭ꯂꯥꯁꯇ ꯂꯩꯍꯧꯔꯦ꯫ ꯋꯥꯉꯝꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯍꯧꯖꯤꯛꯇ ꯀꯥ ꯌꯧꯔꯀꯥꯟꯗ ꯃꯁꯥꯗꯨ ꯏꯪꯕ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯈꯤ꯫ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯋꯥꯉꯝ꯫ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯊꯔꯛꯏ꯫ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯈꯤ, ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯉꯁꯤ ꯐꯥꯎꯕꯗꯧꯅ ꯇꯧꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯔꯛꯏ, ꯇꯤꯟꯅꯔꯛꯏ꯫ ꯃꯌꯥꯝꯗꯨꯗ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯥ ꯃꯗꯨꯗ ꯉꯁꯤ ꯐꯥꯎꯕꯗ ꯔꯤꯌꯦꯛ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯉꯁꯤ ꯏꯆꯝ ꯆꯝꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗ ꯐꯥꯎꯈ꯭ꯔꯤꯕ ꯏꯍꯨꯜꯗꯨꯅ ꯀꯔꯤ? ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯅꯤ ꯍꯥꯏꯔꯁꯤꯔꯥ? ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯅꯨꯡꯁꯤꯕ ꯑꯣꯏꯖꯔꯕꯁꯨ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨꯃꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯏꯍꯨꯜꯅꯤ ꯍꯥꯏꯔꯁꯤꯔꯥ? ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯏ꯫ ꯅꯨꯡꯁꯤꯅꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯏ꯫ ꯈꯨꯕꯥꯛ ꯅꯥꯝꯃ ꯈꯛꯇꯅ ꯈꯨꯕ ꯌꯥꯗꯕꯒꯨꯝ ꯅꯨꯡꯁꯤꯕꯗꯁꯨ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ꯫
ꯑꯅꯤꯃꯛꯇ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨ ꯃꯥꯟꯅꯔꯕ ꯈꯛꯇꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯝ ꯀꯥꯟꯗꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯑꯣꯃꯦꯛꯁ ꯆꯪꯉꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ꯫ ꯑꯣꯃꯦꯛꯁꯅ ꯇꯦꯕꯜꯗꯨꯗ ꯊꯤꯜꯂꯗꯨꯅ ꯀꯧꯔꯛꯏ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ? ꯅꯣꯛꯈꯤ-ꯅꯣꯛꯈꯤꯒ ꯇꯧꯔꯗꯅ ꯍꯥꯎꯇ꯭ꯔꯦ ꯏꯕꯣ ꯅꯪ ꯑꯃ꯫ ꯇꯞꯅ ꯉꯥꯡꯉꯨꯍꯦ, ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯃꯁꯤꯕꯣ꯫ ꯏꯃꯥꯏ, ꯆꯥꯎꯔꯦꯍꯦ꯫ ꯅꯥ ꯑꯄꯪꯕ ꯃꯤꯅ ꯆꯥꯎꯕꯁꯤ ꯆꯥꯎꯏꯗꯀꯣ꯫ ꯀꯩꯅꯣ, ꯀꯅꯥꯅꯣ ꯄꯪꯉꯤꯕꯣ? ꯅꯪ, ꯀꯔꯤ ꯃꯨꯠꯅ ꯁꯥꯒꯠꯂꯤꯗꯨꯕꯣ? ꯅꯣꯛꯐꯦꯠ ꯍꯥ? ꯀꯩꯁꯨꯝ ꯅꯠꯇꯦ꯫ ꯂꯤꯡꯖꯦꯜꯒ ꯑꯣꯛꯅꯕ꯭ꯔꯣ ꯑꯌꯨꯛꯇ? ꯅꯪ ꯎꯍꯧꯕ꯭ꯔꯣ? ꯇꯧꯔꯦꯗꯣ, ꯍꯨꯔꯥꯟꯕ, ꯑꯄꯪꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯅꯨ ꯍꯥꯏꯕꯅꯦ꯫ ꯑꯁ ꯌꯥꯔꯦꯍꯦ, ꯀꯩꯅꯣ, ꯀꯩ ꯍꯥꯏꯒꯦ? ꯂꯧꯔꯛꯑꯕꯣ ꯆꯦꯗꯣ? ꯍꯣꯏ, ꯑꯩꯈꯣꯏ ꯁꯔꯒꯤ ꯁꯣꯏꯗꯅꯕ ꯄꯨꯖꯔꯛꯏꯕ꯫ ꯐꯖꯕ, ꯅꯪꯒꯤꯅꯦ ꯊꯕꯛꯁꯦ, ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯈꯪꯉꯕ? ꯑꯗꯨꯒ ꯋꯥꯉꯥꯡꯒꯁꯦ ꯇꯧꯅꯨꯔꯣ ꯍꯥ? ꯐꯥꯒꯤ ꯈꯪꯗꯕ꯭ꯔꯣ? ꯔꯥꯁꯤ ꯌꯥꯎꯗꯕ ꯐꯥꯒꯤꯗꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯫ ꯔꯥꯁꯤ ꯍꯥꯞꯆꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯊꯣꯡꯁꯦ ꯑꯁꯣꯝꯗ ꯂꯩꯔꯦ, ꯊꯣꯛꯄꯤꯒꯗ꯭ꯔꯥ? ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯖꯒꯦ꯫ ꯇꯥꯜꯂꯦꯍꯦ, ꯇꯥꯜꯂꯤꯃꯦ꯫ ꯅꯪ ꯈꯗꯥꯡꯗꯣ ꯊꯥꯗ ꯂꯩꯔꯗꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯉꯣꯏꯗꯧꯔꯤꯕ꯫ ꯈꯪꯗꯦ, ꯅꯪꯉꯣꯟꯗ ꯈꯔ ꯍꯦꯟꯅ ꯊꯥꯗꯅꯤꯡꯉꯤꯅꯦ, ꯅꯨꯡꯁꯤꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦ꯫ ꯋꯥꯉꯝ ꯆꯦꯗꯨ ꯇꯦꯕꯜꯗ ꯊꯝꯂꯗꯨꯅ ꯆꯤꯌꯔꯗꯨꯗ ꯉꯥꯊꯈꯤ, ꯑꯗꯨꯒ ꯅꯪ ꯉꯥꯡꯍꯧꯔꯒꯦꯔꯥ? ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯍꯣ, ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ꯫ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯗꯨꯃꯀꯣ, ꯑꯩꯁꯨ ꯑꯁꯣꯝꯗ ꯀꯩꯅꯣꯝꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ MUꯗꯒꯤ ꯍꯜꯂꯛꯂꯕ ꯐꯥꯎꯕ ꯍꯦꯟꯊꯣꯏꯕꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯂꯤꯡꯖꯦꯜ ꯄ꯭ꯔꯣꯛ ꯆꯥꯛꯄꯤꯗꯨ ꯍꯦꯛ ꯌꯧꯔꯦ꯫ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯐꯣꯟꯗꯣ ꯂꯧꯈꯠꯂꯗꯨꯅ ꯍꯦꯟꯊꯣꯏꯕꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯥꯟꯕ ꯔꯤꯡ ꯆꯠꯄꯗ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ꯫ ꯀꯦꯊꯣꯏ, ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯍꯣꯏ ꯃꯥꯏꯒ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯉꯁꯤ ꯅꯣꯡꯉꯥꯟꯕꯗꯒꯤ? ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ? ꯑꯗꯨꯏ ꯅꯠꯇꯤꯌꯦ꯫ ꯅꯪ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯍꯩꯇꯕ꯭ꯔꯣ? ꯀꯣꯜ ꯇꯧꯅꯤ ꯈꯪꯗꯕ꯭ꯔꯣ? ꯏꯁꯦ, ꯀꯦꯊꯣꯏ, ꯉꯥꯏꯈꯣꯁꯦ, ꯇꯥꯕ꯭ꯔꯣ? ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯇꯧꯔꯛꯀꯅꯣ ꯑꯝꯇ, ꯅꯪ ꯈꯪꯉꯕꯅꯦ꯫ ꯉꯔꯥꯡꯗꯒꯤ ꯋꯥꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯨꯗ ꯅꯪ ꯁꯥꯎꯈ꯭ꯔꯕ꯭ꯔꯥꯅ ꯑꯩꯗꯣ ꯀꯩꯝ ꯍꯥꯏꯗꯕꯅꯦ꯫ ꯂꯤꯡꯖꯦꯜ ꯈꯣꯏꯗꯧ ꯑꯔꯣꯏꯕꯤꯗ ꯊꯤꯠꯂꯤ꯫ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯅꯤꯡꯕꯗꯣ ꯍꯦꯛ ꯌꯧꯏ꯫ ꯑꯩꯅ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯅꯪꯗꯤ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥꯕ? ꯑꯩꯅ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ ꯍꯥꯏꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯅꯪꯗꯤ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦ? ꯌꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤ? ꯅꯪ ꯁꯥꯎꯔꯝꯃꯗꯤꯅ ꯇꯧꯕꯅꯦ꯫ ꯑꯩ ꯁꯥꯎꯏ ꯁꯥꯎꯗꯦ ꯌꯥꯝ ꯈꯪꯕ꯭ꯔꯣ? ꯍꯦꯟꯊꯣꯏꯕ ꯈꯨꯝꯃꯛꯇꯦ꯫ ꯂꯤꯡꯖꯦꯜꯅ ꯋꯥ ꯁꯪꯒꯠꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯨꯝꯃꯨꯅꯦ, ꯌꯥꯝ ꯈꯪꯕ꯭ꯔꯕ? ꯁꯥꯎꯔꯝꯒꯗ꯭ꯔꯅ ꯍꯥꯏꯕꯅꯦ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯕ? ꯀꯦꯊꯣꯏ, ꯌꯥꯔꯦꯁꯦ, ꯁꯥꯎꯔꯅꯣꯕ꯫ MUꯗ ꯍꯜꯂꯛꯑꯕ ꯅꯠꯇ꯭ꯔꯣ? ꯀꯩꯀꯩ ꯆꯥꯁꯤꯜꯂꯒꯦ? ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ, ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣ꯫ ꯍꯦꯟꯊꯣꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯁꯥꯗꯨ ꯁꯣꯔ ꯆꯥꯎꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯈꯨꯝꯁꯨ ꯈꯨꯝꯃꯨꯗꯦ꯫ ꯋꯥꯁꯦ ꯈꯨꯝꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯁꯅꯤ, ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯐꯔꯦ, ꯊꯝꯃꯣ ꯌꯥꯔꯦ꯫ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ, ꯁꯥꯎꯔꯅꯨꯁꯦ꯫ ꯑꯩ ꯊꯝꯃꯦ꯫ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯃꯥꯏꯗꯨ ꯃꯣꯟꯗꯨꯗ ꯂꯨꯛꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯆꯔꯤ꯫ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕꯁꯨ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯁꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ, ꯈꯪꯗꯕ ꯅꯠꯇꯦ꯫ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯊꯦꯝꯒꯗꯒꯦ ꯍꯥꯏꯕ ꯃꯥ ꯋꯥꯈꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯗꯃꯛ? ꯉꯔꯥꯡ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥꯒꯤ ꯋꯥꯍꯩꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯖꯗ꯭ꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯨꯝꯃꯤ, ꯂꯧꯐꯝꯁꯨ ꯈꯪꯉꯣꯏ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯇꯕ ꯇꯥꯔꯒꯅ ꯋꯥꯖꯔꯛꯂꯕꯤ ꯃꯃꯥꯅ ꯀꯝꯗꯧꯕ? ꯃꯃꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯒꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯅꯥꯊꯩꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯕ ꯍꯦꯟꯊꯣꯏꯕ ꯇꯧꯐꯝꯁꯨ ꯈꯪꯗ, ꯋꯥꯔꯤ ꯂꯤꯊꯣꯛꯄꯁꯨ ꯉꯝꯗ, ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯊꯛꯀꯤ ꯔꯨꯐꯇ ꯒꯥꯔꯗꯦꯟ ꯃꯆꯥ ꯂꯩꯔꯤꯕꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯥꯒꯤ ꯔꯨꯝꯃꯦꯠ ꯑꯦꯟꯊꯣꯅꯤꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯍꯦꯟꯊꯣꯏꯕ ꯃꯪꯉꯒ ꯐꯝꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯍꯦꯟꯊꯣꯏꯕ, ꯀꯩꯗꯧꯔꯒꯦ? ꯆꯥꯛꯁꯨ ꯏꯆꯥ ꯆꯥꯗꯦ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯒꯤꯔꯤꯟꯗꯤ? ꯏꯟꯁꯥꯡ ꯈꯔ ꯌꯦꯡꯉꯛꯀꯦꯅ ꯂꯩꯍꯧꯔꯦ ꯃꯥꯗꯤ꯫ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯕꯗꯣ? ꯍꯩ, ꯌꯥꯗꯕ ꯑꯃ ꯌꯥꯎꯗꯅ ꯍꯥꯟꯅ ꯂꯥꯛꯏꯕꯅꯤ ꯀꯣ꯫ ꯅꯪ ꯀꯩꯗꯧꯔꯒꯦ? ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯑꯗꯨ ꯀꯨꯏꯅ ꯁꯥꯏꯗꯨꯕꯣ? ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ, ꯆꯪꯃꯜꯂꯛꯇꯕꯗꯨꯗ ꯀꯥꯟꯅꯗꯦ ꯇꯨꯝꯃꯁꯦꯅ ꯒꯤꯔꯤꯟ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯇꯨꯝꯃꯦ꯫
이마가네. 이마이, 와리 쿠꾸이도, 가리 와리 부사리노. 좀, 이몽기 와리 따나바니다. 호이네, 아두부디, 낭나 돔다수 오이레, 누파도, 낭원에 따나바다바니네. 잡만에, 에코이수네, 누부디. 강대다 바이, 마타얌사이. 그더러게. 분시세, 파기 숨 따슬렉바당나 떠리. 그돔데 쪼롤 노두나. 로리바네, 로닝악다나. 아이나 기안 따다오바 로로, 로라게디코. 나한테 아이나 낭이바 마얌도 기안 따다브라 이세. 낭 링제가 사우나브라. 사우나데 그더러게. WhatsApp 스테이터스다 kay-kayno yam lolhauba. Isay kasi heartbroken gyam thamauba. Masi ang aksidi ba? Kaysuay na ba nati ngarang ma kayim kumdaba duda ay su kayim hairudre adoy tawri oiramni. Kangde ay giwadi ne phazana loina usida leire. Yam phaba ngangi ko yam na sunay ba ni mase. Adu khang na loina ro ko. Nakhoi gi problem dudi nakhoi ni na solve tawna zaro. Khoi gi oina di relationship to support tawri sida loire. Ani du wari watai ngaihak tawri. Ngaihak dudi masada fungalamba wakhalsingdu kaubadong na tawki. Mathangi numitni lingjel magi kada fising do loisili. Phone lakpado da hugatto na table da layriba phone do lawdo na yengui. At hoygi mamagi ni call do receive tawi. Iche, hema na hairei. Abem, nangyum da laybro. Lay iche, kay hage. At hoy do phone paidaba, adoy nangwan da tawrak pa ni. At hoy pa hello hairo iche. Yarni. Ay hauzik laki daw ba ni. Tsaka pa mo hage daw ba. Yang pabawani na do di. Kanagalak do ino iche, itay garo. Natay gani. Abong su bubirage. Hoy iche, kain sang tonga mo hay no. Nga do ilerage, natay gi jamput ama pula mo, aduga atay di ne, kaino nang natok pa tawra mo yare. Hoy iche, ay koy lak tawra ba ni ko? Wari ngay haksanari kando da wedding changkibado kanagi kol no hay do na yengu ba ni. Hentoy bagini. Call back daw gesu kalude, phone do table do da thanamlaga kado da gi prap thokre. Aduga athoy gi kada changai. Athoy, tabro. As numitaram dashta tum silise kaygino. Hogalo se, tabro. Athoy sumasado lengam sangam dana famung do da nairaga lay. Noy mahoy lakani ye, hogalo se. Nasado yaro ye, kayno may hojik tum silise ba. Tungge haraso ngasana tum bayada bro. Kokjik bay ning dobza. Game sana madana tawri wari ni. As, ay ngarang dagi game gam da changjubane. Kokak tang chik bro, nasasagat bro. Ado di kayam tawde. Kaysa tawri sa dudi, hagalo lao, chalo loo. Nakok to yam chi adine, chado taaga guli ma chasensi. Indom cha pimi am chayraga lehawriye, adum taloy sen kige. Ado gane, chak tong galasi. Kaydaw balak toy no moy do. Sumlak po iri ni kay no. Hoy indom cha, chado indom cha ki kada dum puro hayro. Yaya do isyo. Lingjel thokre, athoy suhagat to na madom cha na hayri ba do tawkre. Asam na numidang cha ising tok laba matung, TV ka do da famla do na mayam do wari watay tawri. Ngay haki matung hema hoy su, cha lagi hay do na hankre. Lingjel sumagi ka da changa i. Table do da jangsin do na fam thay. Nga say tanang ba phone do lawkat do na yengoy. Miss call amaga, message amaga lay rami. Message do chang do na pay. Ketoy nang tabaglora ka na call taro ko. Ngarang dagi mas sauri ba ni? Aduga hoy may hayda na phone do tamlaga larik yen kre. Kari tawra ba no kangde nga si di pari ba larik do koy jangdre. Wakal do itaw tawi, para basu itay-tay ba daw na tawi. Kuk da jangu yada ba daw na tawi. Masado koy rang koy saw ba paw ba daw na sutaw ki. Phone do lawraga chair do da nga taki. Aduga kolok da jangla do na ngayak wakal tawi lingjel. Thamoy magi thawin sin haigadra, natraga na, tasing na nung sirubagi machat ni haigadawri bra. Pana sounding labaso, nung mafana ma, hentoy babu na tayraga tambangam kide. Wakal da di pao ka matafang na roy kalam labaso, hentoy bagi call history do urubadagi, ma wakal do warak pangamja kide, call tawsin ki. Hentoy baso, ngasay dagi call lak pangay raga layrang bamali, ring do king patri, receipt tawrai. Ketoy.
ꯇꯥꯏ ꯀꯩꯗꯧꯔꯤꯒꯦ ꯀꯩꯝ ꯇꯧꯗꯦ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯕꯣ ꯄꯥꯅꯤꯡꯗꯦ ꯆꯥꯛꯇꯤ ꯆꯥꯔꯕ ꯈꯪꯗꯦ ꯀꯦꯊꯣꯏ ꯍꯥꯏꯔꯛꯑꯣ ꯁꯥꯎꯔꯅꯨꯁꯦ ꯁꯥꯎꯗꯦ ꯑꯁꯦꯡꯕ ꯁꯥꯎꯗꯕ꯭ꯔꯅꯦ ꯍꯪꯕꯤꯔꯛꯀꯅꯣ ꯑꯝꯇ ꯁꯥꯎꯔꯅꯣꯕꯀꯣ ꯗꯗꯥ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯂꯤꯡꯖꯦꯜ ꯉꯁꯥꯏ ꯃꯈꯩ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯝꯕꯅꯤ ꯃꯁꯥꯗꯨ ꯆꯥꯅꯤꯡ ꯇꯥꯕꯗꯨꯗ ꯁꯣꯔꯗꯨ ꯁꯥꯡꯅ ꯇꯞꯅ ꯍꯣꯟꯗꯣꯛꯆꯩ ꯏꯁ ꯋꯥꯏ ꯁꯪꯉꯤꯕ ꯅꯨꯡꯁꯤꯗꯦ ꯍꯦꯟꯊꯣꯏꯕ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯅ ꯅꯣꯛꯂꯗꯨꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯦꯅ ꯉꯥ ꯊꯣꯡꯉꯦ ꯑꯁ ꯉꯥꯒꯗꯣ ꯀꯨꯏꯔꯦꯗ ꯆꯥꯈꯤꯗꯕ ꯃꯁꯛꯀ ꯀꯥꯎꯁꯤꯜꯂꯛꯑꯦ ꯀꯦꯊꯣꯏ ꯁꯤꯗꯩ ꯄꯨꯗꯕ꯭ꯔꯣ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯊꯥꯕꯤꯔꯛꯀꯦ ꯌꯥꯅꯤꯗ ꯊꯥꯔꯛꯀꯅꯣ ꯊꯥꯅꯤꯡꯗꯦ ꯍꯥꯏꯔꯣ ꯊꯥꯕꯤꯔꯛꯅꯕ ꯃꯤꯒ ꯂꯩꯔꯕ꯭ꯔꯣ ꯀꯣꯆꯤꯁꯦꯀꯣ ꯂꯩꯇꯤꯌꯦ ꯅꯪ ꯅꯠꯇꯅ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯀꯦꯊꯣꯏ ꯇꯥꯏꯌꯦ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯗꯥꯏꯟꯊꯣꯏ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯂꯥꯛꯑꯒꯦꯔꯥ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯂꯛꯑꯒꯦ ꯗꯥ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯨꯝ ꯈꯜꯂꯤꯅꯦ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯀꯩꯁꯨꯝ ꯇꯧꯗꯅꯕꯨ ꯀꯩꯅꯣꯕ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯀꯦꯊꯣꯏ ꯇꯥꯏꯌꯦꯗ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯉꯥꯡꯒꯦꯅ ꯉꯥꯡꯉꯣ ꯗꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯌꯣ ꯑꯩ ꯇꯥꯗꯣꯏꯅꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯗꯨꯗꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯄꯁꯨ ꯑꯁꯦꯡꯕꯩꯔꯅꯦ ꯍꯧꯖꯤꯛꯄꯨ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯒꯗ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯋꯣꯏꯕꯅꯦ ꯀꯦꯊꯣꯏ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯕꯤꯕ ꯎꯕꯤꯕꯁꯦ ꯅꯪ ꯈꯛꯇꯅꯦ ꯏꯃꯥꯅ ꯐꯥꯎꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯪꯕꯤꯗꯤꯌꯦ ꯑꯁ ꯑꯩꯁꯦ ꯐꯠꯇ꯭ꯔꯥ ꯐꯩꯌꯦ ꯌꯥꯝ ꯐꯩ ꯅꯪꯅ ꯐꯃꯟꯕꯗꯨꯅ ꯑꯩ ꯑꯃꯨꯛ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯀꯩꯕꯨꯅꯣ ꯍꯥꯏꯁꯤꯗ ꯀꯩꯒꯤ ꯀꯤꯔꯤꯅꯣ ꯏꯕꯥꯅꯤ ꯂꯥꯞꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ ꯑꯁ ꯗꯗꯥ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩ ꯈꯜꯂꯛꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯏꯕꯥꯅꯤ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅꯗ ꯁꯣꯠꯊꯕ ꯑꯣꯏꯅ ꯇꯧꯏ ꯅꯪꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯄꯁꯨ ꯉꯝꯗꯦ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯕ ꯑꯩꯁꯦ ꯅꯪꯅꯗꯤ ꯅꯨꯡꯁꯤꯕꯤꯔꯤ ꯗꯥꯏꯟꯊꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯦꯊꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝ ꯇꯣꯜꯂꯤꯀꯣ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯩꯁꯤꯡꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯔꯦ ꯍꯥꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯇꯣꯟꯕ ꯖꯤꯕꯁꯤꯡꯗꯨꯅ ꯂꯥꯛꯆꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯁꯤꯡꯉꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯐꯤꯔꯦꯞ ꯐꯥꯎꯕ ꯂꯧꯕ ꯉꯝꯖꯗꯕ ꯃꯇꯥꯡ ꯑꯗꯨꯝ ꯌꯥꯎꯏ ꯀꯔꯤꯒꯤ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅ ꯑꯩ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯀꯠꯊꯣꯛꯂꯒ ꯑꯩꯒ ꯅꯛꯅꯕ ꯃꯤꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯀꯦꯊꯣꯏ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯗꯗꯥ ꯑꯇꯣꯟꯕ ꯖꯤꯕ ꯃꯈꯣꯏꯁꯨ ꯅꯤꯡꯕ ꯊꯨꯡꯗꯕꯗꯨꯃꯛ ꯂꯩꯔꯝꯒꯗꯣꯏꯅꯤ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏꯒꯤ ꯄꯥꯎꯗꯝꯈꯣꯜꯗꯣ ꯑꯩꯈꯣꯏꯅ ꯇꯥꯈꯤꯗꯕꯅꯤ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯗꯨꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯁꯦ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯥ ꯀꯦꯊꯣꯏ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯃꯤꯒꯤꯗꯃꯛ ꯀꯩꯗꯧꯕꯒꯤ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯊꯥꯗꯣꯛꯀꯗꯣꯏꯅꯣ ꯍꯣꯏ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯂꯩꯒꯗꯧꯕꯅꯦ ꯑꯗꯨꯕꯨ 100% ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯗꯨꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯑꯩ ꯏꯁꯥꯒꯤ ꯔꯥꯏꯠ ꯇꯨ ꯍꯦꯄꯤꯅꯦꯁꯇꯣ ꯃꯠꯄ ꯌꯥꯔꯣꯏ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯅ ꯉꯥꯡꯉꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥ ꯌꯥꯅꯤꯡꯉꯤ ꯃꯥꯒꯤ ꯊꯧꯅꯥꯁꯤ ꯃꯐꯝꯗ ꯂꯩꯔꯝꯂꯕꯗꯤ ꯀꯥꯏꯅ ꯈꯟꯈꯤꯕ ꯃꯤꯀꯨꯞꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯂꯩꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯅ ꯎꯔꯛꯈꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯃꯈꯣꯏꯇꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯣꯠꯅꯖꯔꯛꯂꯕꯤ ꯃꯃꯥ ꯃꯦꯝꯆꯥꯕꯨ ꯃꯤꯔꯥꯏꯔꯒ ꯃꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯊꯅꯝꯂꯒ ꯃꯁꯥꯒꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯝꯅ ꯆꯠꯀꯅꯤ ꯗꯗꯥ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ ꯇꯥꯔꯤꯅꯦ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯦꯊꯣꯏ ꯇꯥꯏꯌꯦ ꯗꯗꯥ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯋꯥꯈꯜ ꯑꯣꯟꯈꯤꯅꯨꯀꯣ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯀꯩꯒꯤꯅꯣ ꯗꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ
ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯕ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯈꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯥꯗꯣꯏꯕ ꯗꯥꯅ ꯈꯥꯒꯦ ꯍꯥꯏꯔꯣ ꯑꯩꯅꯗꯤ ꯈꯥꯔꯣꯏꯗ ꯂꯩꯗꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯅꯪꯕꯨ ꯄꯥꯝꯖꯕ ꯃꯌꯥꯝꯅꯒ ꯃꯔꯛꯇ ꯌꯦꯠꯁꯤꯜꯂꯛꯑꯗꯤ ꯏꯁ ꯌꯥꯝ ꯋꯥꯖꯩꯌꯦ ꯄꯥꯝꯗꯧꯕ ꯑꯩꯅ ꯄꯥꯝꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤꯒꯤꯕꯨ ꯌꯦꯡꯉꯨꯀꯣ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯑꯩꯕꯨꯗꯤ ꯐꯠꯇꯕꯅꯦ ꯑꯗꯨꯝ ꯏꯁꯥꯅ ꯌꯥꯖꯩ ꯑꯩ ꯄꯨꯛ ꯐꯠꯇꯦ ꯑꯁ ꯌꯥꯔꯦꯕ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯑꯝꯇ ꯍꯣꯏꯁꯦ ꯊꯦꯡꯉꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣꯒꯦ ꯊꯣꯏ ꯍꯣꯏ ꯍꯌꯦꯡꯗꯤ ꯑꯩ ꯂꯣꯛꯇꯥꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯆꯠꯀꯗꯣꯏꯅꯦ ꯑꯗꯨꯅ ꯉꯟꯅ ꯇꯨꯝꯃꯗꯣꯏꯅꯦ ꯃꯤ ꯀꯌꯥꯝ ꯆꯠꯇꯣꯏꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯣꯅꯥꯒ ꯏꯕꯥꯅꯤꯗꯤ ꯌꯥꯎꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯊꯣꯛꯑꯣꯀꯣ ꯊꯝꯃꯒꯦ ꯌꯥꯔꯕꯣ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯗꯤ ꯕꯦꯔꯦꯟꯗꯥꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯤ ꯂꯤꯡꯖꯦꯜꯒꯤ ꯃꯐꯝꯗ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡꯗꯨ ꯀꯔꯝꯅ ꯇꯝꯒꯅꯤ ꯇꯝꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯂꯣꯠꯂꯕꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯨꯔꯒꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯐꯨꯝꯕꯪꯅꯅ ꯑꯗꯨꯃꯛ ꯐꯝꯂꯤꯉꯩ ꯃꯃꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯈꯤꯗꯦ ꯇꯧꯗ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯒꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯤ ꯍꯦꯟꯊꯣꯏꯕ